Impact News, Impact Health Link for a Healthy Manipur program asibu miyeng tabiriba mayambu ahanbada Joyshree Usham na taram naukjari. Ngasi akoina oral and maxillofacial surgery gi matangda akupawarol thambina baidamakta akoigi studio da linkshin biduna leire Dr. Gitson Ningombam, consultant oral maxillofacial and cosmetic surgeon, ShijaCity Dental Hospital Keishampat tagi. Dr. Butaram naukjari. Dr. akoina dentist yagi doctor harga loimak manung chanba dumaina khalle ko adu ya si magi dentistry gi manung da specialty mayam lai ribase si gi manung da hoji oral and maxillofacial surgery haribase masi karma makal gi branch no karma makal gi specialty no haibdo kha thambina ba haisege hama makta da khoi gi oral and maxillofacial surgery haibasi da khoi gi dentistry gi branch amani masi akhoi na BDS lor matung da specialty wena sahi hom tam thara matung da khoi gi department nipan lai medical ga samana na khoi gi specialty lai bogum na khoi dental gi specialty department nipan lai masi gi manung chan na khoi gi oral and maxillofacial surgery haibasi masi akhoi na specialty branch amani masi da khoi na deal tawri je khoi gi mai ga mari lai na ba amadi ya ga mari lai na ba masi da khoi na mainly deal tawjabani the oral haragadi ya gi manung oire do maxillofacial haibasi mai mit simiam chan gadori bra masi ta sena makidi akhoi gi oral and maxillofacial surgery habsi amna bas oiba topic amani amata ta yamna chawba khoi gi subject amani haitare masi da khoi na mainly akhoi gi manipur gi praja myam haidi akhoi na dental harga ya khaki uba ya gi doctor harga loisal le bo hayamani ya gi doctor harga oisal haidi myam sena ina ui to wuto akhoi gi oral and maxillofacial surgery haisina sidi akhoi gi dental plus atopa haidi maxillofacial mai ga mari lena ba atopa surgery makhal ka amul tori masi mipum haigi akhoi gi manipur praja sina di thoi to pangna khangba gi awareness esi wali ado ai ngasi gi tanja se lagjaraga akhoi gi oral and maxillofacial surgery surgeon amoina kadai phaw tawba yage habdo ngasi kitang samnapna thamjage koi gi samna habda koi gi ya oral health habdi ya satpa sida kamai tawdana na handana satpa amadi less traumatic orga satpa hab amadi koi ya khai sapa myam na khoi gi problem oina koi na ya khai sapa wisdom tooth ka haina khangari ba por sida koi gi kamai tawdana adi fajana na handana kamai tawra satpa masidi gi hauraga amadi koi na tooth replacement haidi akoina dental implant hojikan gi nauna trends oiba khwaidigi tooth replacement gi da khwaidigi best option ji akoi gi dental implant ana lai masigi khoi gi dental implant masi jo akoi gi oral maxillofacial surgeon oi moina akoina tawjabani amadi asitagi apart of masitagi khara thaidore haga akoina maxillofacial gi part che kare kare role loge haba kanda akoi gi maxillofacial amoina akoi gi trauma facial trauma ko facial trauma digi oral cancer amadi akhoi gi bone ga hedi mai ga facial ga mari lai na ba infection bone gi infection cyst tumor ko adi masi pum ma akhoi gi oral surgeon amoina deal tawjabani aduga future trends na akhoi hoji nauna facial cosmetic surgery na masi da su akhoi na oral maxillofacial surgery na part amoina akhoi na masi da su akhoi treatment asi tawjabani dun habdi doctor hoziki oral and maxillofacial surgeon gi mai gi roles yam chawre hoziki doctor na panbi khiba mayam sida normal ya gi doctor ama na tawdagi di hen mai gi specialties mayam yaure na doctor na panbi bani ado hoziki role mayam hoziki specialty mayam je khara kumna nei ne se doctor ahan bada hoziki doctor na panbi khiba kano wisdom tooth extraction tawba de implantology asigi matang na khara panbi na bhai akoina wisdom tooth je akoina sorak ba akoi nupan tragan nupi da na khat thengli lately around 22-23 years about the eruption gi magi matam se lai nupa da ha gana around 18-20 years ko gi ya horpa ya pung horpa je masi khara amdar normal oina horpa yawe ai cham cham na akhoi gi straight magi alignment chumna horpa yawri khara amada patient khara amadana akhoi gi chumna ho tabi nakan da phaina hojlapa masina maram orega thangnari ba ya gai sita problem tholak pa yawri mat adu da hendok tana mai mo ko yawri masi akhoi na di hek yang kan patient myam haidi akhoi gi lei ba public sina di hek hida ama sara pain killer ma sara ga hek pharaga hek da tukthop pagum toy masina di tungda ko na di sum lai sangaga ko na infection myam tholaga mai pung tana masi dagi mai pung pade hendok tana akhoi life threatening condition respiratory block ka toksala pa condition adum yaw serious case adum lawai masi akhoi na kamai tawge wisdom teach akhoi na akhoi gi impacted harga ju khangnai english rom da harga adu masi akhoi na lokthokpa kanda yamna magi adi ka hendana haidi phajana nan na mangwanda so ama thangari bi structure mayam se sokhandana haitare phajana dum lokthokpa gi masida yamna special oina akhoi deal tawjaraga leijaba department amani amadi akhoi na dental implant
haijina hojik nauna yamna train oina tooth replacement jigi ya se kano accident da gira na nawa da gira mane mane ada masida akoina ya se kari gumba haidi missing tooth haigadi ya horaga leibasi miyamna pamna pote masida akoina kamain tawdana replacement tawdagi haibagi matang sida akoina dental implant amo oina dental implant je option amo oina akoina hojik nauna kanna miyamna pamna na hapnari masi akoina dental implant sida akoina amna haidi magi surgical part amna yawi masida amna di prosthetic part jam yawi masida akoina yamna deal tawjaraga akoigi dental implant si akoi oil surgeon amo oina masida akoina tooth replacement jigi dental plan ji akoina tawjabani hojik khwaidagi anobse titanium ya dental implant haiba titanium je masi titanium ngatana sabani masida akoina tooth replacement oina sigi dental implant si tawjabani adagi doctor na panbiki ba ji facial trauma haibse the accident kum thokda mamai ge se thomgai gi ba adagi nomai kum ka pe hairo mamai the bullet shot kum adagi mai gi pibam kairpa da asina tan atopa facial trauma da kari chan facial trauma da khoi gi mainly akoi manipur sida yamna toina urisi road traffic accident amadi violence haidi khana chaina ba toba masina maram oiraga khoi gi facial trauma haidi mainung da khoi gi cherong haidare ko khadang tekpa gumba adi magi structure da tekpa adi cherung tekpa gum kai ba ko masi yam toina ui masi khoi gi violence kumba gi nar maram oirasu yai road traffic accident asu maram oiraga thopa gum yam thengne masida aigdi khoi gi oral surgeon amoina masida khoina haidi myam di apet ya khaki ubagi film da lai masida gi hendok tana khoina ya sidang nate khoina til tor je masigi trauma gi facial trauma sida jo khoina masigi role ama lojari masida khoina mai ga mari lena te pa khopa jide te khoi gi oral facial surgeon amoina masida jo khoina treatment asi tawjabani habari huziki sokpa ma paje na ton ma pawe gera bit ki socket oy gera si myam makal makal ai khoi gi incision mak ai gi te pa na ton ni ma pawe gera khoi gi cherung ma pawe gera khadang oy gera hangi bon asi da te pa oy gera masida telapa kholapa lebe je khoi gi facial part amoina masida loinak chanbani na khoina oral maxillofacial surgeon amoina masida khoina treatment tawjabani ado doctor huziki haiba facial kan magi bone structure karak pagi by the reconstruct tawbuse masi oral maxillofacial surgeon nata bi atopa doctor na su tawbulai bra orthopedic surgeon kumba na su tawbra natraga masi especially OMS ki da chanbra tasena maki de mamang ngai de khoi thodona oral maxillofacial surgeon je pangna lerem daba hadi mi yamna ju khangna ba wat pai tare masi gi mamang ngai de khoi thodona orthopedic natraga plastic surgery na tarom ba yawe masi do hojikani hojiki myam sin ju khangna rakpa adegi khoi gi maxillofacial ju myam na sum hojik senior oina khara dum leijare aduna saina khoi gi treatment toba kan da we oral maxillofacial da toina hojikani myam na khangna pagi hela pai matungina hojik treatment asi khoi na specialty je sum myam na khangna padagi khoi gi sigi facial part chimadi khoi gi o maxillofacial surgery oina surgeon kanguna tawi habesi myam khangna padi hojik ti khoi na dum paire hai tare case kumba je duna haibadi doctor hojiki oral and maxillofacial surgeon ama oina hojiki ENT gi knowledge su mayam lairi bane abko okay the mathang da khangjaning base hojiki facial pathology hojiki duna accident ko mada sogo ko laire the facial pathology gi matang ge zikra pandina facial pathology ja koina ya se koina myam na line lawe masi line lawe se kaino haiba kan da koina ya je kitang naraga myam je thoidona koi manipur sida oral hygiene je thoidona myam je thoina khannarude ya se na trigoi di koina dental clinic da satnaram de ba masi ya dagi tholapa disease myam am lai gare koina angang da su ya hogalapani hogalakini ga ngai raga hogalak taba manung da di ya si hogalak koi mahota manung da koi gi tongana koi gi bone gi oiba laina haide ko lesion haide cyst tumor kaina makhan makhan yam lai disease myam masi myam am form tor le baguma thengna je masi akoina kadawa kanda dum bagi treatment haide koi gi ya je hopa ngam da gi maram oiraga manung da phum chala raga madun infection to ga koi gi cyst kaina de koi tumor kaina makhan makhan yam am lai gare masi da koina su koi gi part role amoina masida koi sum bagi matang je haide treatment to jabada koi gi maxillofacial surgeon amoina koina masida treatment to jabada adagi doctor hojiki pokpadagi mamai je kano soidana pokpokotpa masina cosmetic rom da changlakadori facial deformity se masi yawe koina hek kano haidi polakpadagi mairung sorakpa adegi khadang inthorna polakpa haida khadang khara adi mamataki khadang je inthorna polak koina mandible hai po je ko adi mandible je kitang inthorna ga polakpa haida mi fibam profile mi gi facial profile je kitang khedana polakpa ma yawe adegi mathak na mu mamang oina kitang chokthoga makha gi na kitang choksan ba mandible je na kitang choksa hek facial profile je mi na hek yeng ba khopa to ba nungai taba hai tare ne masida koina orthodontic surgery haina koina ya se kitang chokthuom ba haidi magi khadang je chokthuom ba je kitang surgery macha ma taraga injeng raga magi facial profile je semak ba hai tare ne masi swaina koi orthodontic surgery oina koina si treatment je tawjabani ado doctor hojiki sigumba surgery tawbuse masi dangerous oibra natraga yamna dum risky oidabra kamai tasina maki di surgery haisida bo koina risky di loina mo oi masida koi condition haidi ya sapa ji thajing na koina yamna maki amna live makti natte
masida makana di patient amaga sumana de haidi am lubo su yawi haidi makada nerve chel be koliba masiga am nang an hojan basu yawi masugum de akoina precaution am na lona satpa darka moy masida akoina satning ni haidi condition yengdana satpa panga ya banate amadi magi health medical compromise haidi patient na medical gumba compromise le patient de akoina ya se patient atopa gi doctor gi physician consent lorga ya satpa gumba darka le ba timing su yaw ta banate ado doctor hojiki doctor nang sai panbi ki ba hojiki Manipur dadi khoise tobacco use toba naha mayam leire ahan degi nupi degi nupa degi loi mung leire aduna hojiki oral cancer je asi dadi kamaina keno OMS ama oina kamaina kari role lebage masi akoin oral cancer asi hojik yamna haidi India da yamna haidi common oiba anomni condition amani masi akoin hana khoigi tobacco haita ko nicotine yawa product nyam sina smoking gumba asidagi orak haita mentally ko abasidi yam to yakoi India sidi yakoi churuk biri amadi yakoi tobacco rajnikanda asina chingba myam je saba amadi Manipur da su koi haitare smoking gumba habits gumba laiba adagi sugumba koi kwa gumba chaba masina mar cha do mi da su oral cancer na masi na ba lai masi lai akoi na ni ko haidi tobacco da dang akoi na masida mana gi role dang na te topa pare de isagi immunodeficiency wala pa adagi vitamin gumba wala pa masida gi maram dagi tholpa su yawi amadi traumatic oi koi ya se phajana hope mata man ulceration thoalaga koi gi ya gi manung sita na traga mana sum traumatic oisalaga masida olak ta haidi olak pa yawi aduga mainly akoina ni tobacco production asina di mainly akoina koigi oral cancer thoropoisa mana mainly factor ni haitare masida akoina deal tawisi koigi oral cancer sida yamna hoi Manipur da su condition adum thengnai case makal thengnai masida akoina khwaidagi most common oina thengnai ja akoina oral seamless fibrosis ana condition amalai patient ja akoina kwa habits already kwa je yam toina saraba sahi 10 kun mungtai charabe mamang adagi akoigi smoking gum habits laiba adagi akoigi chewing tobacco gum laiba masidagi oral haji hojiki oral seamless fibrosis haji condition chori masi kamai to bono haibo akoina ya je sum normally akoina ka thongpo yaram masidagi sum noma sum khujal aga konadi haidi magi stages makhalam leiri ko stages mathang leiri masida sum khujalaga magi respiratory block toraga masina akoigi life threatening ka bangam ta haidi sab kanda akoi normally miyamana saba haidi sab du mana ga khai na saba adagi ya ka thopo je akoi miyam ka thopo ngamambadagi mana sum reduce ora pai tare na sum ngamaktabadagi akoigi sigi condition oral seamless fibrosis yam toina thengnaba condition amu oi masi akoina haidi ngalingai da patient dona haidi detection ngata na to horagadi akoina treatment mak haidi ngalingai da treatment se yamna line to bungami karingo magi stage 3 4 ga option gadi akoina surgical part om da madu da akoina kitang surgical part ka la kan da patient ju kitang haidi muai ta ba ko ta ba dum gi part am lakse ta ado doctor hojiki oral cancer haragadi magi branch to ngana leibra haidi suppose ya gi saru da natabida cancer jesi magi khajai kano manung da thoi haise adu ju hojiki oral and maxillofacial surgeon da lakadori brana tra cancer gi doctor ron chapter masi akhoi de yoi oral maxillofacial surgery na to ngana su akhoi de oral maxillofacial surgery na masi oral cancer gi treatment je tawbani masi de gi apart of chidi kitang hai akhoi na oral oncologist su hai masi akhoi na to ngana akhoi oral gi ma haidi ya ga mari leina ba ko haidi facial ga mari leina ba masi da any related oiba kano ga chidi akhoi na oral cancer related haita akhoi na potentially hoji kan di akhoi na hana pre maligne mathang hai ma de hoji potentially maligne kaina condition khar lai makan gi diseases haitare masi gum je akhoi na oral maxillofacial surgeon akhoi na masi da akhoi na treatment tawjabani masi gi condition myam si okay dagi mathang da doctor ye khangjaning baji hojikti aize for example hojiki aigi mai je khara deformity lai hai je khadang je inthokpa natra injin ba sina pokpa dagi dum yaura banina when should I go and visit a doctor haidi karam kanda no vai doctor chatori je masi dakar ta bra compulsory ra natraga dum ai manage so bangam je targadi doctor chatra ju yabra masi akoina facial deformity hai akoina haidi polokpa di kaina facial deformity kaina ko cranium yawa adu natraga na akoi gi mai gi facial deformity lakpaji tasena makki di akoina facial profile yam sorakpa masina maram oiga akoi gi ya gi arrangement su am sorakpa dagi akoi gi ato to pai di akoi gi joint gumba da problem gumba tholok pa ya gi joint gumba hai ta akoi TMJ joint kai ka masida su akoi problem gumba tholok pa le masida akoi na dagi facial profile di myam sina
ꯍꯥꯏꯗꯤ ꯃꯁꯤꯗꯤ ꯍꯦꯛ ꯌꯦꯡꯕꯒꯤ ꯃꯥꯏꯁꯤꯗꯤ ꯃꯌꯥꯝꯒꯤ ꯐꯖꯐꯝꯅꯤꯅ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯦꯝꯅꯤꯡꯕꯁꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯦꯝꯅꯤꯡꯉꯤ ꯃꯁꯤ ꯈꯤꯇꯪ ꯁꯣꯏꯕ ꯍꯥꯏꯁꯦ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯃꯇꯗ ꯃꯁꯥꯃꯛ ꯍꯥꯏꯇꯥꯔꯦ ꯚꯤꯛꯇꯤꯝ ꯃꯁꯥꯃꯛ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯁꯨꯃꯥꯏꯅ ꯐꯦꯁ ꯑꯗꯨꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯦꯁꯤꯌꯦꯜ ꯗꯤꯐꯣꯔꯃꯤꯇꯤ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯍꯥꯏꯗꯤ ꯄꯦꯁꯦꯟꯁꯤꯅ ꯃꯥꯅ ꯄꯥꯝꯖꯩ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯃꯌꯥꯝꯅ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯁꯦꯝꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯈꯇꯪ ꯏꯟꯊꯣꯛꯄꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯅꯣꯛꯄꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯃꯔꯣꯝꯗ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤꯔꯣꯝꯗꯁꯨ ꯆꯟꯗꯣꯏꯅꯤ ꯃꯁꯤꯒꯤ ꯄꯥꯔꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯅꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯔꯤ ꯎꯕ ꯃꯤꯅꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯌꯦꯡꯕ ꯀꯥꯟꯗ ꯌꯥꯔꯤ ꯎꯕ ꯀꯥꯏꯁꯦ ꯄꯦꯁꯦꯟꯁꯦ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯁꯤꯅ ꯃꯁꯤꯒꯨꯝ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯑꯦꯟ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟꯁꯤꯅ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯌꯥꯕꯒꯦ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤꯅ ꯍꯥꯏꯗꯤ ꯌꯥꯁꯦ ꯈꯇꯪ ꯏꯟꯊꯣꯛꯄ ꯑꯣꯏꯔꯒꯅ ꯈꯔ ꯀꯛꯑꯒ ꯏꯟꯁꯤꯟꯕ ꯃꯥꯒꯤ ꯐꯖꯅ ꯄ꯭ꯔꯣꯐꯥꯏꯜ ꯁꯦꯝꯕꯤꯕ ꯁꯨꯝꯕꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟ ꯑꯃ ꯑꯣꯏꯅ ꯃꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯖꯕ ꯑꯗꯒꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯄꯣꯁ ꯁꯝꯇꯥꯏꯝ ꯋꯥ ꯉꯥꯡꯕꯗꯒ ꯑꯩꯈꯣꯏꯒꯤ ꯖꯣꯁꯦ ꯃꯈꯣꯟꯒ ꯀ꯭ꯂꯤꯛ ꯃꯈꯣꯟꯒ ꯊꯣꯛꯄꯀꯣ ꯑꯩꯁꯤ ꯈꯗꯥꯡꯁꯦ ꯄꯟꯕꯒ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯂꯩ ꯃꯁꯤ ꯀꯔꯤ ꯑꯣꯏꯕꯒꯦ ꯃꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯁꯜ ꯍꯥꯏꯇꯥꯔꯦ ꯇꯤ ꯑꯦꯝ ꯖꯤꯒꯤ ꯃꯁꯜ ꯀꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯖꯣꯏꯟ ꯃꯄꯥꯁꯤꯗ ꯈꯔ ꯑꯍꯟꯒ ꯑꯣꯏꯁꯜꯂꯀꯥꯟꯗ ꯏꯁꯩꯒ ꯌꯥꯝ ꯁꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯒ ꯂꯥꯎ ꯀꯥꯊꯣꯛꯑꯒ ꯂꯣꯛ ꯇꯧꯁꯟꯕꯒ ꯑꯩꯈꯣꯏꯅꯒ ꯂꯩ ꯃꯁꯨꯝ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯥꯊꯣꯛꯑꯒ ꯈꯤꯇꯪ ꯄꯥꯈꯠꯇꯅꯒ ꯍꯥꯏꯗꯤ ꯆꯦꯜꯂꯛꯄꯒ ꯁꯨꯝ ꯌꯥꯎꯋꯦ ꯃꯁꯤ ꯑꯩꯈꯣꯏꯅꯗꯒꯤ ꯌꯥ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯅꯣ ꯀꯨꯞꯁꯟꯕ ꯌꯥꯗ꯭ꯔꯕ ꯀꯨꯏꯁꯟꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯒꯤ ꯌꯥ ꯁꯠꯄꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯃꯣꯂꯔꯒ ꯁꯠꯄ ꯀꯥꯟꯗ ꯀꯨꯏꯅꯒ ꯄꯦꯁꯦꯟꯁꯦ ꯑꯩꯈꯣꯏꯅ ꯌꯥꯒꯁꯦ ꯌꯥꯝ ꯂꯥꯎꯅ ꯀꯥꯊꯣꯛꯍꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯨꯏꯅ ꯀꯥꯊꯣꯛꯑꯀꯥꯟꯗ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ ꯃꯁꯤ ꯀꯟꯗꯤꯁꯟꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯣꯏ ꯌꯥꯝꯅ ꯗꯦꯟꯖꯔꯁꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯔꯒ ꯌꯥꯁꯦ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗ ꯄꯣꯖꯤꯁꯟ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯄꯣꯖꯤꯁꯟꯗꯣ ꯆꯥꯅ ꯊꯝꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟ ꯑꯃꯗꯤ ꯍꯧꯖꯤꯛꯇꯤ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟꯗ ꯅꯠꯇꯦ ꯃꯁꯤꯒꯨꯝꯕꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯦꯟꯇꯦꯜ ꯇꯝꯃꯤꯉꯩꯗ ꯑꯩꯈꯣꯏ ꯌꯨ ꯖꯤ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯒꯗꯕ ꯑꯗꯒꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯀꯥꯟꯗ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯀꯩꯅꯣ ꯌꯥꯁꯦ ꯀꯨꯞꯁꯟꯕ ꯌꯥꯗꯕꯒꯨꯝꯕꯁꯦ ꯃꯁꯤ ꯁꯔꯖꯔꯤ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯗꯕꯤꯗ ꯑꯗꯨꯝ ꯈꯨꯠꯅ ꯂꯩꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯌꯥꯕꯖꯥꯠ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯟꯗꯤꯁꯟ ꯂꯩ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯥꯒꯤ ꯐꯦꯁꯤꯌꯦꯜ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯣꯏꯔꯛꯄ ꯐꯦꯁꯤꯌꯦꯜ ꯗꯤꯐꯣꯔꯃꯤꯇꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏ ꯄꯩꯔꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯖꯣꯏꯟꯁꯦ ꯅꯥꯀꯜ ꯑꯃꯅ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯇꯥꯔꯒ ꯅꯥꯀꯜ ꯑꯃꯅ ꯁꯣꯏꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯨꯞꯁꯟꯕꯒ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯃꯁꯨꯝ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯁꯔꯖꯔꯤ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯂꯩꯔꯒ ꯇꯤ ꯑꯦꯝꯁꯤꯒꯤ ꯃꯥꯒꯤ ꯃꯈꯜꯒꯤ ꯁꯔꯖꯔꯤ ꯇꯧꯔꯒ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯇꯧꯔꯒ ꯇꯧꯒꯗꯕ ꯇ꯭ꯔꯤꯠꯃꯦꯟ ꯃꯁꯤꯒꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯁꯔꯖꯔꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯇꯤ ꯑꯦꯝꯁꯤꯒꯤꯗ ꯇꯧꯕ ꯌꯥꯕ ꯁꯔꯖꯔꯤꯈꯩꯁꯦ ꯃꯁꯤꯗ ꯅꯠꯇꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯉꯩꯗ ꯑꯍꯟꯒꯤ ꯇꯧꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯅꯥꯟꯊꯣꯛꯄ ꯈꯪꯉꯥ ꯍꯥꯏꯗꯤ ꯌꯥꯁꯦ ꯁꯨꯝ ꯀꯥꯊꯣꯛꯄꯗꯒꯤ ꯉꯥꯏꯍꯥꯛꯀ ꯅꯥꯟꯊꯣꯛꯈꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯈꯨꯠꯅ ꯄꯥꯏꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯄꯣꯖꯤꯁꯟꯗꯨꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯗꯣꯛꯇꯔꯅ ꯀꯩꯅꯣ ꯑꯣꯔꯦꯜ ꯑꯦꯟ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯀꯦꯁ ꯏꯁꯥꯒꯤ ꯑꯗꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯃ ꯂꯩꯔꯒꯗꯤ ꯈꯔ ꯁꯦꯌꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯔꯦꯜ ꯁꯦꯃꯤꯀꯁ ꯐꯥꯏꯕꯔꯁꯤꯁ ꯁꯤ ꯁ꯭ꯇꯦꯖ 3ꯒꯤꯗ ꯑꯃ ꯇꯧꯖꯈ꯭ꯔꯦ ꯑꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯃꯥꯁꯤꯃꯗꯤ ꯌꯥꯝꯅ ꯐ꯭ꯔꯤꯀ꯭ꯋꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯅ꯭ꯌꯨꯔꯣꯒꯤ ꯄꯥꯔꯠ ꯑꯣꯏꯔꯒ ꯅ꯭ꯌꯨꯔꯣꯅ ꯄꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯦꯁꯤꯌꯦꯜꯒꯤ ꯄꯥꯔꯠ ꯑꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇ꯭ꯔꯣꯃꯥꯁꯤꯗꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯗꯤ ꯀꯦꯁꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯊꯦꯡꯅꯕꯅꯤ나 ꯔꯣꯗ ꯇ꯭ꯔꯥꯐꯤꯛ ꯑꯦꯛꯁꯤꯗꯦꯟꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯕꯁꯤꯅ ꯃꯁꯤꯒꯨꯝꯕꯒꯤ ꯀꯦꯁꯁꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯗꯤ ꯑꯗꯨꯝ ꯑꯣꯔꯦꯜ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯔꯤ ꯑꯣꯏꯅ ꯐꯖꯅ ꯇꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯀꯨꯞꯅ ꯅꯩꯅꯁꯤ ꯑꯗꯣ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯃꯤꯟꯅꯈꯤꯁꯤ ꯑꯇꯦꯟꯕ ꯀꯃꯔꯁꯤꯌꯦꯜ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯒꯤꯠꯁꯟ ꯅꯤꯡꯒꯣꯝꯕꯝꯒ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯈꯤꯁꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯣꯛꯇꯔꯅ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯈꯔ ꯀꯨꯞꯅ ꯄꯟꯕꯤꯅꯕ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯧꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯁꯃꯦꯇꯤꯛ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯑꯩꯈꯣꯏꯒꯤ ꯐꯪꯁꯅꯦꯜ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯅꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐꯪꯁꯅꯦꯜꯗ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯔꯕꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯊꯨꯞ ꯆꯣꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯠꯊꯨꯞ ꯆꯣꯟꯗꯔꯛꯄꯗꯒꯤ ꯃꯤꯠꯁꯦ ꯌꯥꯝꯅ ꯐꯖꯅ ꯎꯕ ꯐꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤꯁꯦ ꯁꯨꯝ ꯃꯤꯠꯊꯨꯞꯁꯦ ꯆꯣꯟꯊꯔꯛꯄꯗꯒꯤ ꯆꯣꯟꯗꯔꯛꯄꯗꯒꯤ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯣꯁꯃꯦꯇꯤꯛ ꯍꯥꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯥꯏꯂꯤꯠ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯊꯨꯞ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯍꯥꯏꯗꯤ ꯀꯦꯕ ꯈꯣꯠꯄꯗꯪ ꯅꯠꯇꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯪꯁꯅꯦꯜꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯔꯕꯁꯤꯡꯗꯁꯨ ꯃꯁꯤ ꯁꯦꯝꯃꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗꯕꯨ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯔꯦꯜ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯉꯥꯡꯒꯤ ꯁꯣꯏꯔꯛꯄ ꯃꯅꯥꯇꯣꯟ ꯁꯣꯏꯔꯛꯄ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯦꯐ ꯂꯤꯞ ꯄꯦꯂꯦꯠꯁꯨ ꯑꯁꯤꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯏꯟꯀ꯭ꯂꯨꯗ ꯇꯧꯖꯩ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯟꯖꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯗꯥꯡ ꯏꯟꯊꯣꯛꯄ ꯍꯥꯏꯕ ꯀꯣ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯄꯥꯔꯠ ꯑꯣꯐ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤ ꯅꯥꯇꯣꯟ ꯐꯩꯕ ꯑꯩꯈꯣꯏꯅ ꯁꯦꯗꯜ ꯅꯣꯁ ꯀꯥꯏꯅ ꯍꯥꯏꯗꯤ ꯅꯥꯀꯣꯡꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯅꯥꯇꯣꯟꯁꯦ ꯐꯝꯖꯟꯕ ꯍꯥꯏꯒꯗ꯭ꯔꯥ
ꯑꯩꯈꯣꯏꯒꯤ ꯇꯦꯅꯋꯥ ꯃꯥꯟꯕ ꯑꯗꯨꯝꯕꯒꯤ ꯀꯟꯗꯤꯁꯟ ꯌꯥꯎꯋꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯔꯥꯏꯅꯣꯄ꯭ꯂꯥꯁꯇꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯁꯔꯖꯔꯤꯁꯦ ꯇꯧꯖꯔꯒ ꯅꯥꯇꯣꯟ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯃꯁꯤ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯣꯁꯃꯦꯇꯤꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯪꯁꯅꯦꯜꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯁꯤꯅ ꯀꯣꯁꯃꯦꯇꯤꯛ ꯍꯥꯏꯔꯒ ꯃꯥꯏ ꯁꯦꯝꯕ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯑꯀꯦꯃꯧꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯈꯟꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯐꯪꯁꯅꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯐꯪꯁꯅꯦꯜ ꯍꯥꯏꯗꯤ ꯅꯥꯇꯣꯟꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯥꯇꯣꯟ ꯐꯝꯗꯦꯛꯄꯁꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯁꯥꯏꯅꯁꯥꯏꯇꯤꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯁꯤ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗꯒꯤ ꯐꯪꯁꯅꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯁꯨꯝꯕꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯁꯨ ꯑꯩꯈꯣꯏꯅ ꯑꯣꯔꯦꯜ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟ ꯑꯃ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯜꯂꯤꯁꯦ ꯀꯔꯤ ꯆꯠꯂꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗ ꯃꯣꯁ ꯀꯃꯟꯂꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯅꯣꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤ ꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯔꯤ ꯑꯣꯀꯦ ꯒꯝꯃꯤ ꯁ꯭ꯃꯥꯏꯜ ꯍꯥꯏꯗꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯈꯪꯅꯕ ꯒꯝ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯒꯝ ꯌꯥꯝꯅ ꯁꯥꯡꯕ ꯁꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯁꯤꯅ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟꯁ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏ ꯃꯁꯤꯒꯤ ꯀꯦꯁꯁꯤꯃ ꯍꯦꯛ ꯅꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯒꯝꯃꯤ ꯌꯥꯔꯤ ꯁ꯭ꯃꯥꯏꯜ ꯎꯕꯁꯤ ꯌꯥꯔꯤ ꯎꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦ ꯅꯨꯡꯉꯥꯏꯖꯗꯦꯅ ꯍꯦꯛ ꯑꯣꯏꯔꯗꯤ ꯃꯥꯏꯁꯤꯗꯤ ꯃꯣꯏꯗꯤ ꯐꯖꯕ ꯈꯣꯠꯄ ꯀꯦꯕ ꯈꯣꯠꯄꯁꯦ ꯄꯥꯝꯖꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯒꯝꯃꯤ ꯁ꯭ꯃꯥꯏꯜꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯦ ꯍꯥꯏꯗꯤ ꯌꯥ ꯀꯛꯇꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯛꯄ ꯌꯥꯒꯦ ꯖꯤꯟꯖꯥꯏꯕꯥꯁꯦ ꯌꯥꯁꯦ ꯍꯥꯏꯗꯤ ꯌꯥꯔꯤꯁꯦ ꯀꯛꯇꯣꯏꯔꯁꯦ ꯅꯠꯇꯦ ꯃꯄꯥꯟꯗꯒꯤ ꯃꯁꯤꯒꯤ ꯌꯥꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯔꯤꯁꯦ ꯀꯛꯑꯒ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯑꯃ ꯅꯠꯇꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯑꯣꯔꯊꯣꯅꯥꯇꯤꯛ ꯁꯔꯖꯔꯤꯅ ꯉꯁꯥꯏ ꯌꯥꯔꯤꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯌꯥꯁꯦ ꯈꯤꯇꯪ ꯁꯔꯨꯁꯦ ꯈꯤꯇꯪ ꯀꯛꯑꯒ ꯆꯤꯡꯈꯠꯂꯒ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯄꯔ ꯄꯣꯖꯤꯁꯟꯗꯣ ꯁꯦꯝꯕ ꯑꯗꯨꯗꯤ ꯁꯤ ꯂꯣꯏꯅ ꯐꯛꯑꯒ ꯃꯁꯤ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯂꯣꯏꯅ ꯐꯛꯑꯒ ꯁꯦꯝꯗꯣꯏꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯃꯦꯟꯗꯤꯕꯜꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯌꯥꯔꯤ ꯏꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯁꯥꯡꯕꯁꯦ ꯍꯦꯟꯃꯜꯂꯛꯇꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯃꯁꯤ ꯀꯟꯗꯤꯁꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯗꯤꯕꯜꯁꯦ ꯈꯤꯇꯪ ꯀꯛꯑꯒ ꯏꯟꯁꯤꯜꯂꯒ ꯃꯥꯒꯤ ꯄ꯭ꯔꯣꯄꯔ ꯄꯣꯖꯤꯁꯟꯗꯣ ꯁꯦꯝꯅꯕ ꯇꯧꯏ ꯑꯗꯒꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯅ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯤꯊꯨꯞ ꯍꯥꯞꯄ ꯍꯧꯖꯤꯛ ꯑꯥꯏꯂꯤꯠ ꯁꯔꯖꯔꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯇ꯭ꯔꯦꯟꯁ ꯑꯣꯏꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯡꯒꯣꯂꯣꯏꯗ ꯐꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯡꯒꯣꯂꯣꯏꯗ ꯐꯦꯁꯤꯌꯁ ꯃꯌꯥꯝ ꯑꯃꯒꯤ ꯅꯣꯔꯠ ꯏꯁꯀꯨꯝꯕ ꯄꯥꯝꯅ ꯇꯧꯅꯔꯤ ꯃꯁꯤꯒꯤ ꯑꯥꯏꯂꯤꯠ ꯁꯔꯖꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯥꯏꯂꯤꯠ ꯁꯔꯖꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤ ꯍꯥꯏꯗꯤ ꯄꯥꯔꯠ ꯑꯣꯐ ꯀꯣꯁꯃꯦꯇꯤꯛ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯤꯊꯨꯞ ꯌꯥꯎꯗꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯤꯊꯨꯞ ꯍꯥꯞꯄꯤꯕꯒꯨꯝꯕ ꯑꯗꯨ ꯁꯤ ꯃꯄꯥꯁꯦ ꯀꯛꯊꯠꯇꯣꯏꯔꯣ ꯀꯃꯥꯏꯅ ꯃꯁꯤ ꯇꯧꯗꯣꯏꯅꯣ ꯀꯛꯑꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯛꯂꯒ ꯑꯩꯈꯣꯏꯅ ꯁꯨꯆꯔ ꯇꯧꯔꯒ ꯃꯥꯒꯤ ꯄ꯭ꯔꯣꯄꯔ ꯄꯣꯖꯤꯁꯟꯗꯨꯗ ꯁꯦꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯗ ꯍꯥꯏꯗꯤ ꯄꯦꯁꯦꯟ ꯑꯃꯒꯁꯨ ꯃꯥꯟꯗꯦ ꯃꯥꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯎꯅ ꯍꯥꯞꯀꯗꯕ ꯈꯣꯠꯀꯗꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯖꯅꯕꯒꯤꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯍꯥꯞꯄꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯌꯥꯎꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛꯀꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯆꯜꯂꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯐꯣꯄ꯭ꯂꯥꯁꯇꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯃꯁꯤ ꯑꯥꯏꯂꯤꯠ ꯁꯔꯖꯔꯤꯁꯦ ꯂꯤꯝꯐꯣꯄ꯭ꯂꯥꯁꯇꯤꯛ ꯕ꯭ꯂꯦꯐꯣꯄ꯭ꯂꯥꯁꯇꯤꯛ ꯃꯁꯤ ꯑꯗꯒꯤ ꯅꯥꯇꯣꯟ ꯁꯦꯝꯕ ꯃꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯌꯦꯜ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯆꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯖꯣꯁꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯖꯣꯁꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯀꯩꯅꯣ ꯁꯔꯖꯟ ꯑꯃꯅ ꯁꯦꯝꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯒꯤ ꯐꯦꯁꯤꯌꯦꯜꯁꯦ ꯁꯤꯅꯦꯃꯥꯗꯒꯗꯤ ꯃꯁꯛꯁꯦ ꯄꯨꯡꯑꯣꯟ ꯑꯣꯟꯕꯁꯦ ꯑꯗꯨ ꯊꯦꯡꯅꯩꯗꯅꯀꯣ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯕ ꯃꯁꯤ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯑꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯍꯥꯏꯗꯤ ꯁꯔꯖꯔꯤ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯄ꯭ꯔꯤ ꯑꯣꯞ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯁꯔꯖꯔꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯐꯦꯁꯤꯌꯦꯜ ꯄ꯭ꯔꯣꯐꯥꯏꯜꯁꯤꯒ ꯑꯩꯈꯣꯏꯅ ꯁꯔꯖꯔꯤ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯃꯥꯒꯤ ꯍꯥꯏꯗꯤ ꯄꯣꯁ ꯄ꯭ꯔꯣꯐꯥꯏꯜꯁꯤꯒ ꯃꯁꯤ ꯌꯥꯝ ꯈꯦꯠꯅꯕ ꯆꯦꯟꯖꯦꯁ ꯂꯥꯛꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯛꯄ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯀꯛꯇ ꯀꯛꯄ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯖꯅ ꯃꯥꯒꯤ ꯑꯦꯂꯥꯏꯟꯃꯦꯟ ꯃꯁꯤ ꯑꯩꯈꯣꯏ ꯃꯜꯇꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯦ ꯄꯨꯂꯞ ꯄꯨꯜꯂꯒ ꯗꯣꯛꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯊꯣꯗꯣꯟꯇꯤꯁꯀꯤ ꯗꯣꯛꯇꯔ ꯁ꯭ꯄꯦꯁꯤꯂꯤꯇꯤꯁꯨ ꯃꯥꯁꯨ ꯆꯪꯉꯤ ꯃꯁꯤꯗ ꯃꯥꯅ ꯍꯥꯏꯗꯤ ꯀꯗꯥꯏ ꯁ꯭ꯀꯤꯟ ꯐꯥꯎꯕ ꯁ꯭ꯄꯦꯁꯤꯂꯤꯁꯁꯨ ꯇꯥꯟꯅꯕ꯭ꯔꯥ ꯃꯁꯤꯗ ꯃꯁꯤ ꯁ꯭ꯀꯤꯜ ꯁ꯭ꯄꯦꯁꯤꯂꯤꯁꯇꯤ ꯃꯁꯤꯃꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯊꯣꯅꯥꯇꯤꯛ ꯁꯔꯖꯔꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯦ ꯑꯣꯔꯊꯣꯗꯣꯟꯇꯤꯛꯁ ꯑꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁꯦꯁꯀꯨꯝꯕ ꯐꯥꯎꯕ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯂꯤꯇꯤ ꯕ꯭ꯔꯥꯟꯁ ꯑꯃ ꯂꯩ ꯗꯦꯟꯇꯤꯁꯇ꯭ꯔꯤꯒꯤ ꯃꯥꯒꯤ ꯏꯝꯄꯣꯔꯇꯦꯟ ꯔꯣꯜ ꯑꯃꯁꯨ ꯂꯧꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯛꯄ ꯌꯥꯒꯦ ꯀꯗꯥꯏ ꯐꯥꯎꯕ ꯍꯟꯖꯤꯟꯅ ꯀꯛꯀꯗꯕ ꯃꯁꯤꯗ ꯍꯥꯏꯗꯤ ꯌꯥ ꯃꯊꯛꯀ ꯃꯈꯥꯒꯒꯤ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯑꯦꯂꯥꯏꯟꯃꯦꯟ ꯆꯨꯝꯅ ꯃꯥꯒꯤ ꯃꯊꯛꯀ ꯃꯈꯥꯒꯤ ꯄ꯭ꯔꯣꯄꯔ ꯄꯣꯖꯤꯁꯟ ꯇꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯚꯦꯂꯨ ꯑꯃ ꯄꯤꯔꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯐꯥꯎꯗꯤ ꯀꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯁꯤ ꯀꯛꯑꯒ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯍꯥꯏꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯛꯄ ꯌꯥꯒꯦꯗꯣ ꯀꯛꯑ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯦꯁꯤꯌꯦꯜ ꯄ꯭ꯔꯣꯐꯥꯏꯜꯗꯤ ꯁꯦꯝꯒꯗꯕꯅꯤ ꯃꯁꯤ ꯑꯗꯨꯝ ꯁꯦꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖꯦꯁꯇꯤ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯏ ꯍꯥꯏꯗꯤ ꯈꯗꯥꯡ ꯍꯥꯟꯅ ꯍꯦꯛ ꯌꯦꯡꯕ ꯀꯥꯟꯗ ꯈꯗꯥꯡ ꯍꯥꯟꯅ ꯏꯟꯊꯣꯛꯑꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯔꯖꯔꯤ ꯇꯧꯔꯀꯥꯟꯗ ꯈꯗꯥꯡ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯁ ꯑꯣꯞꯀ ꯃꯥꯒꯤ ꯈꯦꯠꯅꯕꯗꯣ ꯐꯖꯅ ꯑꯗꯨꯝ ꯆꯦꯟꯖꯦꯁ ꯎꯕ ꯑꯗꯨꯝ ꯐꯪꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯣꯔꯤꯌꯟꯒꯤ ꯇ꯭ꯔꯦꯟꯒꯨꯝꯕꯗꯗꯤ ꯃꯣꯏꯁꯦ ꯈꯗꯥꯡꯁꯦ ꯍꯥꯏꯅ ꯇꯨꯝꯕꯁꯦ ꯄꯣꯏꯟꯇꯦꯠ ꯆꯤꯟꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯀꯥꯏꯅ ꯈꯟꯅꯕꯩ ꯇꯥꯏꯞꯇ ꯁꯤꯁꯨ ꯁꯔꯖꯔꯤ ꯇꯧꯋꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡꯁꯦ ꯖꯤꯅꯣꯄ꯭ꯂꯥꯁꯇꯤ ꯍꯥꯏꯔ ꯈꯟꯅꯩ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯍꯥꯏꯒꯁꯦ ꯖꯤꯅꯣꯄ꯭ꯂꯥꯁꯇꯤ ꯈꯗꯥꯡꯒꯨꯝꯕꯁꯦ ꯈꯔ ꯑꯃꯅ ꯇꯨꯝꯅꯤꯡꯅ ꯄꯥꯝꯕꯁꯨ ꯂꯥꯛꯏ ꯈꯔ ꯑꯃꯅ ꯈꯤꯇꯪ ꯔꯥꯎꯟ ꯑꯣꯏꯍꯟꯕꯤꯌꯨ ꯀꯥꯏꯅ ꯃꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯃꯁꯤꯒꯤ ꯁꯔꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯖꯤꯅꯣꯄ꯭ꯂꯥꯁꯇꯤ ꯍꯥꯏꯔ ꯈꯪꯅꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯗꯨꯝ ꯆꯠꯊꯖꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯣꯁꯃꯦꯇꯤꯛ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯄꯦꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯀꯩ ꯄꯥꯝꯃꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯈꯗꯥꯡꯁꯤꯕꯨ ꯈꯔ ꯇꯨꯝꯍꯟꯒꯦꯕꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯞꯇꯨꯃ ꯁꯤ ꯄꯥꯝꯖꯔꯤꯕ ꯁꯦꯞꯇꯨꯃ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯁꯦꯝꯕꯤꯌꯨ ꯀꯥꯏꯅ ꯂꯥꯛꯄꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯖꯤꯅꯣꯄ꯭ꯂꯥꯁꯇꯤ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯔꯒ ꯆꯤꯟꯁꯤꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟꯁꯤꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯣꯃꯥ ꯄꯦꯁꯦꯟ ꯑꯃꯅꯗꯤ ꯃꯥꯏꯗꯤ ꯑꯣꯞꯁꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯄꯨꯟꯁꯤ ꯀꯟꯅꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯁꯔꯖꯔꯤꯁꯦ ꯇꯧꯔꯦ ꯍꯥꯏꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕ꯭ꯌꯨꯇꯤꯐꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇꯗꯤ
ꯁꯤ ꯁꯦꯝꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯗꯣꯛꯇꯔꯗꯁꯨ ꯂꯥꯛꯄ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯑꯗꯣ ꯑꯅꯤꯃꯛꯇ ꯁꯤꯆꯨꯋꯦꯁꯟ ꯑꯅꯤꯃꯛꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯪꯕꯒꯦ ꯁꯔꯖꯔꯤꯒꯤꯁꯦ ꯑꯗꯒꯤ ꯔꯤꯀቨꯔꯤꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯨꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯃꯥꯒꯨꯝꯕ ꯄꯦꯁꯦꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯦꯟꯂꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯀꯟꯗꯤꯁꯟꯁꯦ ꯃꯥꯒꯤ ꯂꯥꯏꯐ ꯀꯟꯕꯁꯦ ꯍꯥꯟꯅ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯀꯣꯁꯃꯦꯇꯤꯛꯁꯤ ꯀꯣꯟꯅ ꯁꯦꯀꯦꯟꯗꯔꯤꯒꯤ ꯄꯥꯔꯠꯅꯤ ꯑꯍꯥꯟꯕꯗ ꯄ꯭ꯔꯥꯏꯃꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯄꯦꯁꯦꯟꯁꯦ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯒ ꯍꯥꯏꯗꯤ ꯃꯥꯁꯦ ꯄ꯭ꯔꯣꯄꯔ ꯃꯥꯒꯤ ꯍꯦꯜꯊ ꯀꯟꯗꯤꯁꯟꯗꯣ ꯌꯦꯡꯉ ꯃꯥꯒꯤ ꯂꯥꯏꯐ ꯍꯥꯏꯗꯤ ꯍꯤꯡꯅꯕ ꯃꯥꯒꯤꯗꯃꯛꯇ ꯍꯥꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯅꯤ ꯃꯁꯤꯗ ꯃꯥꯒꯤ ꯐꯦꯁꯤꯌꯦꯜ ꯔꯤꯀꯟꯁꯇ꯭ꯔꯛꯇꯤꯞ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯦꯁꯤꯌꯦꯜ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯟꯅ ꯐꯖꯅ ꯇꯦꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯍꯥꯏꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄꯗ ꯍꯥꯏꯗꯤ ꯊꯣꯛꯇꯅꯕ ꯍꯥꯏꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯣꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯏꯟꯐꯦꯛꯁꯟꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯄꯨꯝꯅꯃꯛꯁꯦ ꯍꯥꯟꯅ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯅ ꯀꯣꯁꯃꯦꯇꯤꯛꯁꯤꯗꯤ ꯀꯣꯟꯅ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯒꯤ ꯆꯣꯏꯁ ꯑꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯃꯥꯒꯤ ꯃꯦꯟ ꯀꯟꯁꯔꯟ ꯑꯣꯏꯅ ꯃꯥꯒꯤ ꯇꯦꯛꯏꯕ ꯈꯣꯠꯂꯤꯕꯗꯣ ꯍꯥꯟꯅ ꯀꯟꯁꯔꯟ ꯑꯣꯏꯍꯜꯂꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯁꯃꯦꯇꯤꯛ ꯄꯥꯝꯃꯤꯅꯤꯅ ꯈꯨꯗꯛꯇ ꯇꯧꯕꯃꯛꯇꯤ ꯇꯧꯗꯦ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯀꯣꯟꯅ ꯍꯥꯏꯗꯤ ꯒꯦꯞ ꯈꯔ ꯂꯩ ꯃꯇꯝ ꯈꯔ ꯂꯩ ꯃꯇꯨꯡꯗ ꯄꯦꯁꯦꯟꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯀꯣꯁꯃꯦꯇꯤꯛꯀꯤꯁꯤꯗꯤ ꯀꯣꯟꯅ ꯇꯧꯕ ꯌꯥꯏꯌꯦꯅ ꯄꯦꯁꯦꯟꯗ ꯑꯗꯨꯝ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯒ ꯃꯁꯤꯗ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯣ ꯃꯁꯤ ꯀꯩꯅꯣ ꯊꯥ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯃꯟꯊꯁ ꯏꯟꯇꯝ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯃꯤꯠ ꯈꯔꯗ ꯂꯣꯏꯁꯟꯕ ꯃꯁꯤ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯀꯟꯗꯤꯁꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯟꯗꯤꯁꯟ ꯍꯥꯏꯗꯤ ꯁꯣꯛꯄ ꯃꯥꯒꯤ ꯁꯣꯛꯏꯕ ꯇꯦꯛꯏꯕ ꯈꯣꯠꯂꯤꯕ ꯃꯥꯒꯤ ꯈꯨꯠꯁꯣꯛꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯅ ꯃꯥꯏꯒ ꯐꯖꯅ ꯄꯨꯀꯥꯏ ꯀꯥꯏꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯑꯦꯔꯥꯎꯟ 6 ꯃꯟꯊ ꯅꯠꯇ꯭ꯔꯒ 1 ꯌꯔꯒꯤ ꯃꯇꯨꯡꯗꯒ ꯃꯤꯅꯤꯃꯝ ꯃꯤꯅꯤꯃꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯒꯤ ꯃꯇꯨꯡꯗ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯔꯤꯀꯟꯁꯇ꯭ꯔꯛ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯥꯏꯗꯨꯒꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯗꯤ ꯏꯟꯐꯦꯛꯁꯟꯒ ꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯇ꯭ꯌꯨꯃꯔꯒ ꯂꯩꯔ ꯕꯣꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯖꯣ ꯇ꯭ꯌꯨꯃꯔꯒ ꯂꯩꯔꯀꯥꯟꯗ ꯃꯁꯤ ꯀꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯐꯤꯕꯝꯗꯨꯗꯤ ꯁꯣꯛꯄ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯩꯇꯥꯅꯤꯌꯝ ꯄ꯭ꯂꯦꯠꯅ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯈꯨꯗꯛꯇ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯒꯨꯝꯕꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯣꯁꯦ ꯄꯨꯔꯥ ꯀꯛꯈꯤꯕ ꯊꯣꯛꯈꯤꯕꯒꯨꯝꯕ ꯗꯦꯃꯦꯖꯀꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯕꯣꯟ ꯒ꯭ꯔꯥꯐꯇꯤꯡꯒꯨꯝꯕꯁꯨ ꯇꯧꯔꯒ ꯕꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯍꯥꯞꯆꯤꯟꯕ꯭ꯔꯥ ꯇꯧꯏ ꯑꯩꯈꯣꯏꯅ ꯕꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯕꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯗ꯭ꯔꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯇꯩꯇꯥꯅꯤꯌꯝ ꯄ꯭ꯂꯦꯠꯁꯤꯅꯁꯨ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯤ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯄ꯭ꯂꯦꯠ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯐꯣꯝ ꯂꯥꯛꯆꯩ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯁꯦꯝꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯩꯇꯥꯅꯤꯌꯝ ꯄ꯭ꯂꯦꯠꯁꯨ ꯇꯧꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯕꯣꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ ꯌꯥꯗ꯭ꯔꯀꯥꯟꯗ ꯕꯣꯟ ꯒ꯭ꯔꯥꯐꯇꯤꯡꯒꯨꯝꯕꯒꯤꯁꯨ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯀꯣꯁꯃꯦꯇꯤꯛꯀꯤ ꯔꯣꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯈꯗꯥꯡꯁꯦ ꯈꯔ ꯑꯣꯟꯊꯣꯛꯄꯤꯌꯨ ꯀꯥꯏꯅ ꯂꯥꯛꯄꯁꯤꯡꯁꯦ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯖꯣꯁꯦ ꯀꯛꯊꯠꯄ꯭ꯔꯥ ꯑꯁꯤꯁꯨ ꯇꯥꯏꯇꯅꯝ ꯍꯥꯞꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯔꯊꯣꯅꯥꯇꯤꯛ ꯁꯔꯖꯔꯤ ꯍꯥꯏ ꯀꯥꯟꯁꯤꯗꯗꯤ ꯃꯥꯒꯤ ꯖꯣꯁꯦ ꯑꯩꯈꯣꯏ ꯈꯗꯥꯡ ꯏꯟꯊꯣꯛꯄ ꯍꯥꯏꯔꯁꯤꯅꯦ ꯁꯄꯣꯁ ꯀꯦꯁ ꯑꯃ ꯈꯗꯥꯡ ꯏꯟꯊꯣꯛꯄꯒꯤ ꯂꯥꯛꯑꯦ ꯍꯥꯏꯔꯁꯦꯕ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯈꯗꯥꯡ ꯏꯟꯊꯣꯛꯄꯁꯦ ꯈꯤꯇꯪ ꯃꯥꯒꯤ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯂꯩꯔꯤꯀꯣ ꯅꯔꯚ ꯁꯣꯛꯇꯅꯕ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯗꯤ ꯄ꯭ꯔꯣꯄꯔ ꯃꯥꯒꯤ ꯃꯈꯜ ꯌꯥꯝ ꯂꯩꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯛꯑꯕ ꯃꯇꯨꯡꯁꯤꯗ ꯃꯥꯒꯤ ꯈꯤꯇꯪ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯃꯊꯛꯀ ꯃꯈꯥꯁꯤꯒꯤ ꯑꯦꯂꯥꯏꯟꯃꯦꯟꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯁꯦꯝꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯇꯤꯡ ꯇꯧꯕꯅ ꯄ꯭ꯂꯦꯇꯤꯡꯁꯤꯅ ꯇꯩꯇꯥꯅꯤꯌꯝ ꯄ꯭ꯂꯦꯠꯅꯤ ꯃꯁꯤꯃꯛꯁꯨ ꯇꯩꯇꯥꯅꯤꯌꯝ ꯄ꯭ꯂꯦꯠꯅ ꯑꯩꯈꯣꯏꯅ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯑꯁꯥꯕ ꯌꯥꯝꯅ ꯑꯆꯧꯕ ꯍꯥꯏꯗꯤ ꯇꯩꯇꯥꯅꯤꯌꯝ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯄ꯭ꯂꯦꯠ ꯀꯥꯏꯅ ꯂꯥꯛꯏ ꯃꯗꯨꯃꯛꯇꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯤꯅꯤ ꯄ꯭ꯂꯦꯠ ꯀꯥꯏꯅ ꯍꯥꯏꯗꯤ ꯇꯩꯇꯥꯅꯤꯌꯝꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯒꯨꯝꯕ ꯄ꯭ꯂꯦꯇꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯄꯣꯖꯤꯁꯟꯁꯦ ꯑꯗꯨꯝ ꯐꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯥꯐꯇꯔ 3 ꯃꯟꯊꯁ 4 ꯃꯟꯊꯁꯀꯤ ꯃꯇꯨꯡꯗ ꯕꯣꯟꯁꯦ ꯐꯖꯅ ꯐꯣꯝ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯐꯦꯁꯤꯌꯦꯜ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯂꯣꯏꯔꯛꯄꯁꯤꯗꯤ ꯗꯣꯛꯇꯔꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨꯒ ꯊꯝꯕꯤꯅꯕ ꯍꯥꯏꯖꯒꯦ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯑꯦꯁ ꯑꯦ ꯑꯣꯔꯦꯜ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯍꯦꯜꯊ ꯍꯥꯏꯁꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯣꯏꯅ ꯃꯦꯟ ꯀꯟꯁꯔꯟ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯕꯣꯗꯤ ꯄꯥꯔꯠ ꯑꯃ ꯅꯥꯔꯀꯥꯟꯗ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯣꯏꯇꯥꯔꯦ ꯌꯥꯒꯤ ꯊꯣꯏꯅ ꯈꯟꯗꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯁꯤꯗ ꯑꯣꯔꯦꯜ ꯍꯦꯜꯊ ꯍꯥꯏꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯕ ꯗꯤꯖꯤꯁ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯦꯛ ꯅꯥꯔꯛꯄꯒ ꯍꯥꯏꯗꯤ ꯄꯦꯟꯀꯤꯂꯔ ꯆꯥꯔꯒ ꯐꯔꯒ ꯍꯦꯛ ꯌꯦꯡꯗꯕꯒꯨꯝ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯀ꯭ꯂꯤꯅꯤꯛꯇ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯗꯤ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯕ ꯗꯔꯀꯥꯔ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯦꯁ ꯑꯦ ꯑꯣꯔꯦꯜ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯗꯥꯏ ꯐꯥꯎꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯌꯥꯒꯦ ꯐꯦꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯃꯥꯏꯒꯤ ꯇꯦꯛꯄ ꯈꯣꯠꯄ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕ ꯑꯣꯔꯦꯜ ꯀꯦꯟꯁꯔ ꯑꯗꯩ ꯀꯣꯁꯃꯦꯇꯤꯛ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯣꯔꯦꯜ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯟ ꯑꯃ ꯑꯣꯏꯅ ꯇꯧꯖꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯋꯥꯐꯝꯗ ꯊꯝꯖꯒꯦꯅ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔꯅ ꯑꯗꯣꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯑꯣꯔꯦꯜ ꯑꯦꯟ ꯃꯦꯛꯁꯤꯂꯣꯐꯦꯁꯤꯌꯦꯜ ꯁꯔꯖꯔꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯨꯞꯅ ꯊꯝꯕꯤꯈ꯭ꯔꯦ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯄꯦꯛ ꯍꯦꯜꯊ ꯂꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯅꯧꯕ ꯂꯩꯅꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯔꯒ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ